Mahiroi amadi mahaki imung manungna sahi kya kathoktuna mahaki tungi punsi semjanaba angambi thaduna honari NEET UG parikya asisu manglana sigi saruk ama oiribani. Mahiroi singna pung ahumgi parikya adugi damak tumba macet chaba macet amadi makhoigi imung manung singna coaching center dagi yumdagi amuk coaching center amada thindok thinjin tawduna yamna wana honajaba parikya amani. Adubu National Testing Agency NTA na sinduna tha sigi ahumda mahiroi lakh 12 henbana thakiba parikya asi Tang 12 da cancel tawre haina lauthokhi. Masidi administration gi asoiba nate masidi lebak asida parikya pangthokpada asoiba sing adu chumthokna ba haina akhanna semkhiba agency adugi manungda horiba sing adu takjabani. Parikya asi cancel tawbaga CBI na tongan ba raija singda mathau tawba organized crime syndicate amagi maikhum hangdokhi. Agency asigi matung ina Parikhyagi question paper sing namliba Maharashtra gi Nasikta leiba printing press amadagi wahang yaubasi adu huranki. Masigi digital copy adu Haryana da yauraba matung Rajasthan gi Sikar da chalaiba coaching center amada yauki. Digital copy adu matau karamna kadai dagi horakhibano khangdana ba geng khutpu aduna question sing adu khunai thoklaba matung page humphuna saba guest paper haibadi hanglakpa yaba question gi list ama PDF file do onthoktuna yenthokhi. Masida Kerala dagi MBBS tamliba mahiro emana maruoiba copy sing asi yenthokpa digital distributor oina mathau tawki. Parikya asigi damak candidate ki wazariba imung manung singna sulupa lakh 2 dagi lakh 5 phawbada copy ama phangnaba honakhi. Adubu miyoi sing asigi marakta akupa marol khangba miyoi amana whistleblower oiduna paw asi mari lenaba authority da khanghanki. PDF file da yawriba wahang sing amadi NTA na pangthokadoriba parikya asigi wahanga manarambadagi parikya asigi asoiba aranba sing adu miyamna khanglakhi. Asuk luraba parikya amagi question leak oiba sina NTA gi manungda asoiba sing mathang sabak phaglakhi. NTA asi haukiba sahi taruk asida examination fee khaktadagi senpham kya tanduna ahenba senpham lupa koti samari nifunipan lairamba thengnakhi. Senpham sing asi aranba pambai sizinaduna tankhibadi nate adubu masina parikya pangthokpada soiba sing sumthoknaba amadi matamga chunaba technology sizinaduna hena matik chaba amadi transparent oiba agency oinaba honabagi mahutta lowest bidder model sizinaduna lairamba thengnari. Masina parikyaga mari lainaba question paper nambadagi hauraga topa hiram singda khwaidagi nemna thika piba yaba farm sing asina quality leitana thabak torokbagi sumaram ama oiri. Agency asina parikya pangthokpada asoiba leiba si handaki asina ahanba natte. Lisingani kunmari da su question paper leak oibagi matangda Supreme Court na pikhiba recommendation sing thabak ta onthokpagi mamita de. Paukhum oina NTA na pamdaba thodok sing asi mafam khara khakta da thokpani maram asina Bharat pumba parikya cancel tawbagi maram chade haina phongtokhi. Adubu sahi asigi parikya ase lisingani kunmari gi scandal aduga mawong matau manarabaso handaki asidadi asoiba adu yazaraduna tang ahum da pangthokhiba parikya adu cancel tawduna anobu matam ama lepki. Adubu lebaki asoba agency amana soirakpa matamda victim oihoribadi parikya asi thariba amadi sahi kharagi matungda thage haina khaliba mahiroi sing aduni. Parikya amagi damak thawai hakchang amadi mental pressure kaya yamna changi haiba adudi mahiroi sing amadi makhoigi mama mapa khaktana khangani. Manipur da su parikya asigi asoiba sing asigi mathakta apunba ireibak ki mahiroi sinpanglup AIMS yauna mahiroi lup kya ne yaningdaba phongdorakli. Haukiba sahi khara sida raija sigi law and order gi mawong mataw asigi marumda yamna wana honakhiba mahiroi singdadi pokning yamna sokningai oiba thodok amani. Atopa raija gi mahiroi singna ningthina coaching class yauduna honarakhiba matam aduda raija sigi mahiroi amadadi khongjang changsiliba miyamgi kholaw amasung masibu namthanaba security force ani gi marakta muknaba amadi masagi punsigi achauba khongpham ama semnaba hotnaba haibasi araiba amadi oiramloi. Marak sida online gi kuthangda NEET UG gi akhanaba coaching lawriba mahiroi singna internet shutdown gi awaba su soidana mayoknaramgani. Parikya pangthoklibagi mawong mataw asi semdokpagi tangai fadaba adu uraduna lengaknasu Public Examination Act 2023 chana handuna mara laiba miyoi sing ahakpa dandi pinaba honari amadi security agency singna su chenaba miyoi mathang phaduna honari. Adubu haujik soikhiba sing asidagi tamba yaribadi dandi khaktana aranba tawriba miyoi sing asida akiba purakloi. Tangai fadrabadi parikya asi haubadagi loiba phawba supply chain asi hena mapangal kanhanba aduni. Parikhyagi mawong matawgi matangda semkhiba Radhakrishnan committee na pikhiba recommendation haibadi haujik computer khaktagi kuthangda parikya pangthokliba si se amadi kolom sizinaduna amadi parikya haugadaba pung ama khakta watlingaida question paper sing digital transfer tawrokpa sing asi chanahanba yai. Amadi lanaigi exam center sing asida lengaki oiba hena section thorang paikhatpa blockchain amadi AI sizinaduna online da question leak oirakpa khudakta khangdokpa sing asi sizinaraba kanda
parikya asi soibagi wafam ka hen hantarakani amadi NTA da miyamna thamliba thajaba dusu tapna tapna hanjillakani.